ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯌꯥꯝꯅ ꯉꯥꯡꯅꯔꯤꯕ ꯀꯣꯚꯤꯗ-19 ꯑꯁꯤ ꯀꯔꯝ ꯀꯥꯟꯗ ꯂꯣꯏꯗꯣꯏꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯀꯩꯁꯨ ꯂꯣꯏꯕꯗꯤ ꯅꯥꯏꯔꯔꯣꯏ ꯃꯔꯝꯗꯤ ꯃꯁꯤ ꯂꯩꯅꯥꯁꯦ ꯉꯁꯤ ꯍꯌꯦꯡ ꯐꯒꯗꯕꯁꯨ ꯅꯠꯇꯦ ꯃꯥꯡꯈꯤꯒꯗꯕꯁꯨ ꯅꯠꯇꯦ ꯃꯥ ꯚꯥꯏꯔꯁ ꯑꯃ ꯑꯣꯏꯅ ꯊꯣꯛꯂꯛꯈ꯭ꯔꯕꯅꯤꯅ ꯑꯗꯨꯝ ꯃꯇꯝ ꯈꯔꯗꯤ ꯌꯥꯝꯗ꯭ꯔꯕꯗ ꯂꯩ ꯇꯥꯕꯅꯤ ꯑꯗꯨꯝ ꯃꯌꯥꯝꯅ ꯊꯦꯡꯅꯕ ꯃꯁꯤꯕꯨ ꯐꯥꯏꯠ ꯇꯧꯅꯕ ꯍꯣꯠꯅꯕꯗꯨꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯃꯊꯧ ꯇꯥꯔꯤꯁꯦ ꯑꯗꯨꯅ ꯑꯁꯨꯝꯅ ꯂꯩꯕ ꯃꯇꯝꯗ ꯅ꯭ꯌꯨ ꯅꯣꯔꯃꯦꯜ ꯑꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯅꯣꯔꯃꯦꯜꯗꯒꯤ ꯍꯧꯖꯤꯛ ꯑꯅꯧꯕ ꯍꯣꯡꯉꯛꯏꯕ ꯅꯣꯔꯃꯦꯜꯁꯦ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯑꯦꯗꯖꯁ ꯇꯧꯒꯗꯒꯦ ꯍꯥꯏꯕꯁꯤꯅꯦ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯌꯥꯝꯅ ꯋꯥꯕ ꯑꯃ ꯑꯣꯏꯅꯔꯤꯁꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯈꯪꯉꯦ ꯑꯩꯈꯣꯏ ꯃꯁꯤ ꯂꯩꯅꯥꯁꯤꯅ ꯁꯣꯛꯍꯟꯗꯕ ꯃꯐꯝ ꯂꯩꯇꯦ ꯂꯣꯏꯅ ꯁꯣꯛꯍꯜꯂꯦ ꯁꯣꯛꯍꯜꯂꯤꯕꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯍꯦꯟꯅ ꯁꯥꯊꯤꯕ ꯃꯥꯡ ꯇꯥꯛꯄ ꯃꯑꯣꯡꯗꯅꯤ ꯁꯣꯛꯍꯜꯂꯤꯁꯦ ꯃꯥꯏꯀꯩ ꯑꯃꯈꯛ ꯁꯣꯛꯍꯟꯕꯒꯤ ꯋꯥꯁꯨ ꯅꯠꯇ꯭ꯔꯦ ꯃꯁꯤꯗꯤ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕ ꯁꯣꯛꯂꯛꯄꯅꯤꯅ ꯑꯩꯈꯣꯏꯅ ꯅ꯭ꯌꯨ ꯅꯣꯔꯃꯦꯜ ꯍꯥꯏꯕꯁꯤꯗꯁꯨ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕ ꯂꯥꯛꯀꯅꯤ ꯅ꯭ꯌꯨ ꯅꯣꯔꯃꯦꯜꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯆꯠꯀꯅꯤ ꯀꯃꯥꯏꯅ ꯆꯥꯒꯅꯤ ꯀꯃꯥꯏꯅ ꯃꯤ ꯇꯤꯟꯅꯒꯅꯤ ꯀꯃꯥꯏꯅ ꯂꯥꯏꯔꯤꯛ ꯇꯝꯒꯅꯤ ꯁꯤ ꯂꯣꯏꯅ ꯌꯥꯎꯔꯛꯀꯅꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯑꯣꯡꯗꯨꯃꯛꯇ ꯑꯩꯈꯣꯏꯅ ꯂꯩꯒꯅꯤ ꯍꯥꯏꯕꯗꯤ ꯀꯩꯁꯨ ꯌꯥꯔꯔꯣꯏ ꯍꯧꯖꯤꯛ ꯃꯔꯝꯗꯤ ꯍꯣꯡꯉꯛꯏꯕꯁꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯌꯥꯅ ꯉꯝꯅꯕ ꯍꯣꯠꯅꯔꯒ ꯑꯩꯈꯣꯏꯅ ꯆꯠꯄ ꯇꯥꯕꯅꯤ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯤꯡ ꯍꯥꯏꯔꯣ ꯑꯩꯈꯣꯏ ꯀꯩꯁꯨ ꯇꯧꯕ ꯉꯝꯗꯦ ꯅ꯭ꯌꯨ ꯅꯣꯔꯃꯦꯜ ꯂꯥꯛꯄ ꯃꯇꯝꯗ ꯁꯤ ꯌꯥꯝ ꯃꯊꯧ ꯇꯥꯔꯛꯀꯅꯤ ꯃꯥꯛꯁ ꯃꯤ ꯈꯨꯗꯤꯡꯃꯛ ꯎꯞꯄ ꯍꯥꯏꯔꯦ ꯍꯣꯏ ꯍꯧꯖꯤꯛ ꯃꯤ ꯈꯨꯗꯤꯡꯃꯛ ꯎꯞꯄꯦ ꯑꯌꯥꯝꯕꯅ ꯇꯧꯕꯇꯕꯨ ꯎꯞꯄꯤꯁꯦ ꯅꯤꯌꯣꯝ ꯆꯨꯝꯅ ꯎꯞꯄꯗꯤ ꯌꯥꯎꯗꯦ ꯃꯔꯝꯗꯤ ꯃꯥꯛꯁꯦ ꯀꯥꯏꯗ ꯎꯞꯄꯤꯅꯣ ꯈꯪꯗꯕ ꯃꯥꯏꯗ ꯎꯞꯄꯤꯔꯥ ꯆꯤꯟꯒ ꯅꯥꯇꯣꯟꯒ ꯈꯨꯝꯅꯕ ꯎꯞꯄꯤꯔꯥ ꯎꯞꯄꯦ ꯍꯥꯏꯕ ꯊꯣꯛꯅꯕ ꯎꯞꯄꯤꯔꯥ ꯆꯦꯛ ꯇꯧꯕꯗ ꯄꯨꯊꯣꯛꯅꯕ ꯐꯤꯈꯥꯎꯗ ꯍꯥꯞꯄ ꯆꯠꯄꯁꯨ ꯀꯌꯥ ꯑꯃ ꯌꯥꯎꯗꯕ ꯅꯠꯇꯦ ꯃꯔꯝ ꯑꯗꯨꯅ ꯅ꯭ꯌꯨ ꯅꯣꯔꯃꯦꯜꯁꯤꯗ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯑꯦꯗꯖꯁ ꯇꯧꯒꯅꯤ ꯍꯥꯏꯕꯁꯦ ꯁꯤꯅ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯛꯀꯗꯣꯏꯁꯦ ꯍꯧꯖꯤꯛ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯐ꯭ꯂꯥꯏꯠꯁꯤꯡ ꯑꯦꯔꯣꯄ꯭ꯂꯦꯟ ꯁꯔꯚꯤꯁ ꯂꯩꯔꯛꯇꯕ ꯌꯥꯔꯣꯏ ꯐ꯭ꯂꯥꯏꯠ ꯁꯔꯚꯤꯁ ꯂꯩꯔꯛꯇꯕ ꯌꯥꯔꯣꯏ ꯏꯌꯥꯔꯄꯣꯔꯠꯁꯤꯡ ꯐꯪꯁꯟ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤ ꯂꯣꯛꯗꯥꯎꯟꯅꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯁꯨꯝ ꯂꯣꯠꯂꯒ ꯂꯩꯕꯗꯨꯗꯤ ꯌꯥꯔꯛꯀꯗꯕꯁꯨ ꯅꯠꯇꯦ ꯂꯣꯠꯂꯒ ꯂꯩꯕꯁꯨ ꯌꯥꯔꯣꯏꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯐꯥꯎꯕ ꯄꯔꯁꯣꯅꯦꯂꯤꯇꯤ ꯃꯌꯥꯝ ꯑꯃꯅ ꯍꯥꯏꯅꯕ ꯂꯩꯈ꯭ꯔꯦ ꯍꯥꯏꯁꯨ ꯍꯥꯏꯅꯔꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯍꯦꯟꯅ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯀꯃꯥꯏꯅ ꯐꯪꯁꯟ ꯇꯧꯒꯅꯤ ꯑꯗꯩ ꯇ꯭ꯔꯦꯟ ꯐꯦꯁꯤꯂꯤꯇꯤ ꯂꯩꯔꯛꯇꯕ ꯌꯥꯔꯣꯏ ꯍꯧꯖꯤꯛ ꯍꯥꯏꯅ ꯇ꯭ꯔꯦꯟ ꯂꯥꯛꯏꯁꯤꯅꯤ ꯁ꯭ꯇ꯭ꯔꯥꯟꯗꯦꯗ ꯑꯣꯏꯔ ꯂꯩꯈꯤꯕꯁꯤꯡ ꯄꯨꯁꯜꯂꯛꯇꯕ ꯌꯥꯔꯣꯏ ꯄꯨꯁꯜꯂꯛꯀꯅꯤ ꯃꯈꯣꯏ ꯄꯨꯁꯜꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯗꯤꯜ ꯇꯧꯒꯅꯤ ꯁꯤꯁꯨ ꯌꯥꯝꯅ ꯑꯆꯧꯕ ꯀꯣꯏꯁꯟ ꯑꯃ ꯑꯣꯏꯔꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯁꯤꯗꯗꯤ ꯂꯥꯛꯏꯕ ꯁ꯭ꯇ꯭ꯔꯥꯟꯗꯦꯗ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯀ꯭ꯋꯥꯔꯟꯇꯥꯏꯟ ꯁꯦꯟꯇꯔꯁꯤꯡꯗ ꯆꯪꯕꯒꯤ ꯃꯍꯨꯠꯇ ꯌꯨꯝꯗ ꯆꯪꯉꯨꯕꯒꯤ ꯄꯥꯎ ꯂꯥꯛꯏ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯗꯕ ꯍꯥꯏꯇꯥꯔꯦ ꯆꯦꯛꯁꯤꯟꯗꯕꯒꯤ ꯃꯃꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯁꯥꯅ ꯃꯄꯥꯟꯗꯒꯤ ꯁꯨꯃꯥꯏꯅ ꯊꯨꯡꯉꯔꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯟꯕꯒꯤ ꯃꯍꯨꯠꯇ ꯏꯆꯥꯅꯤ ꯏꯁꯨꯅꯤꯅ ꯅꯨꯡꯁꯤꯗꯅ ꯂꯧꯕꯒ ꯆꯠꯁꯟꯕ ꯁꯤꯁꯦ ꯍꯥꯏꯗꯤ ꯍꯣꯏ ꯅꯨꯡꯁꯤꯔꯤ ꯉꯥꯛꯇꯅꯦ ꯒꯕꯔꯃꯦꯟꯅ ꯁꯤꯟꯗ꯭ꯔꯦ ꯈꯜꯂꯣ ꯃꯣꯏꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯑꯣꯏꯔꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯈꯟꯕ ꯃꯇꯝꯗ ꯍꯦꯛꯇ ꯂꯧꯕ ꯆꯠꯁꯟꯕ ꯑꯗꯨꯗꯤ ꯀꯔꯝꯕ ꯌꯥꯝꯅ ꯆꯥꯎꯕ ꯄ꯭ꯔꯣꯇꯣꯀꯣꯜ ꯑꯃ ꯊꯨꯒꯥꯏꯕꯒꯤ ꯈꯨꯗꯝꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯅ꯭ꯌꯨ ꯅꯣꯔꯃꯦꯜ ꯍꯥꯏꯅ ꯑꯩꯅ ꯉꯁꯤ ꯍꯤꯔꯝ ꯑꯃꯈꯛ ꯄꯨꯊꯣꯛꯆꯩꯁꯦ ꯑꯩꯅ ꯅ꯭ꯌꯨ ꯅꯣꯔꯃꯦꯜ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝꯅ ꯈꯪꯉꯒ ꯃꯌꯥꯝꯗ ꯇꯥꯛꯄ ꯉꯝꯕꯒꯤ ꯋꯥꯐꯝꯗ ꯅꯠꯇꯦ ꯑꯩꯅ ꯊꯝꯖꯗꯣꯏꯁꯦ ꯃꯌꯥꯝꯗ ꯀꯃꯥꯏꯅ ꯅ꯭ꯌꯨ ꯅꯣꯔꯃꯦꯜꯁꯦ ꯑꯩꯈꯣꯏ ꯑꯦꯗꯖꯁ ꯇꯧꯅꯕ ꯍꯣꯠꯅꯃꯤꯟꯅꯒꯗꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗꯨꯅꯦ ꯃꯌꯥꯝ ꯈꯤꯇꯪ ꯑꯦꯋꯥꯔꯅꯦꯁ ꯃꯨꯟꯅ ꯑꯣꯏꯃꯤꯟꯅꯁꯤ ꯑꯩꯁꯨ ꯌꯥꯝ ꯀꯟꯅ ꯊꯤꯖꯤꯟꯖꯔꯤ ꯅ꯭ꯌꯨ ꯅꯣꯔꯃꯦꯜꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯀꯩꯀꯩ ꯇꯧꯒꯗꯒꯦ ꯀꯥꯏꯁꯦ ꯑꯩꯁꯨ ꯐꯖꯅ ꯁꯦꯝꯖꯒꯦꯅ ꯈꯟꯖꯔꯤ ꯚꯤꯗꯤꯑꯣ ꯑꯃꯁꯨ ꯐꯖꯅ ꯑꯗꯨꯒꯤꯗꯃꯛꯇꯁꯨ ꯑꯩꯅ ꯉꯁꯤꯁꯦ ꯑꯍꯥꯟꯕ ꯑꯣꯏꯅ ꯁꯦꯝꯕ ꯍꯧꯖꯕꯅꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯍꯦꯟꯅ ꯃꯤꯄꯥꯏꯒꯗꯕꯗꯤ ꯑꯅꯥꯕꯁꯤꯡ ꯑꯁꯦ ꯂꯥꯛꯑꯦ ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯍꯨꯟꯕꯤꯕ ꯃꯤꯟꯁ ꯃꯈꯣꯏꯗ ꯇꯥꯊꯤ ꯇꯥꯑꯣꯏꯕ ꯋꯥꯍꯩ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯒ ꯉꯥꯡꯕꯤꯕ ꯁꯤꯃꯁꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯒꯗꯕꯅꯤ ꯃꯔꯝꯗꯤ ꯃꯈꯣꯏꯁꯨ ꯅꯥꯅꯤꯡꯉꯒ ꯅꯥꯕ ꯅꯠꯇꯦ ꯅꯥꯅꯤ ꯈꯪꯉꯒ ꯅꯥꯕꯁꯨ ꯅꯠꯇꯦ ꯃꯔꯝꯗꯤ ꯅꯥꯅꯤꯡꯕꯁꯤꯕꯨ ꯀꯅꯥ ꯌꯥꯎꯗꯣꯏꯅꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯈꯣꯏꯗ ꯆꯩꯁꯟꯕꯤꯔꯒꯗꯤ ꯅꯥꯔꯤꯉꯩ ꯃꯅꯨꯡꯗꯨꯗꯗꯤ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯌꯦꯡꯕꯤꯔꯒ ꯀꯔꯥꯏꯐꯥꯎꯕ ꯑꯩꯈꯣꯏꯅ ꯇꯧꯔꯤ ꯊꯕꯛꯁꯤꯡꯁꯦ ꯇꯧꯕ ꯌꯥꯏ ꯃꯈꯣꯏꯗ ꯀꯔꯝꯕ ꯉꯥꯡꯕꯤꯕ ꯌꯥꯏ ꯀꯔꯝꯕ ꯊꯕꯛ ꯃꯣꯏꯒꯤꯗꯃꯛꯇ ꯇꯧꯕꯤꯕ ꯌꯥꯏ ꯍꯥꯏꯕꯗꯨ ꯑꯣꯏꯅ ꯊꯤꯕꯅ ꯆꯨꯝꯒꯅꯤ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯍꯦꯛ ꯅꯛꯅꯕ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯒꯤ ꯍꯦꯛ ꯅꯛꯅꯕꯁꯤꯡꯗꯨꯗꯗꯤ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯤꯜ ꯇꯧꯒꯅꯤ ꯁꯤꯃꯁꯨ ꯃꯌꯥꯝꯅ ꯈꯪꯕꯤꯒꯗꯕꯅꯤ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝ ꯑꯩꯅ ꯉꯁꯤ ꯊꯝꯅꯤꯡꯕꯁꯦ ꯃꯌꯥꯝ ꯑꯅꯧꯕ ꯂꯥꯟꯖꯪ ꯑꯃ ꯑꯅꯧꯕ ꯐꯤꯔꯦꯞ ꯑꯃ ꯂꯧꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯦ ꯃꯔꯝꯗꯤ ꯂꯣꯛꯗꯥꯎꯟꯅꯦ ꯍꯥꯏꯔꯒ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯔꯒꯅꯤ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯂꯩꯔꯒ ꯀꯔꯝꯕ ꯅ꯭ꯌꯨ ꯅꯣꯔꯃꯦꯜ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯀꯩ ꯇꯧꯒꯅꯤ ꯃꯤꯔꯛ ꯇꯤꯟꯕ ꯃꯇꯝꯗ ꯀꯩ ꯇꯧꯒꯅꯤ ꯁ꯭ꯀꯨꯜ ꯆꯠꯂꯛꯄ ꯃꯇꯝꯗ ꯀꯩ ꯇꯧꯒꯅꯤ ꯍꯥꯏꯕꯁꯤꯡꯕꯁꯦ ꯃꯌꯥꯝ ꯈꯤꯇꯪ ꯒ꯭ꯌꯥꯟ ꯇꯥꯅ ꯇꯧꯕꯤꯌꯨ ꯅꯠꯇ꯭ꯔꯒꯗꯤ ꯂꯥꯏꯅꯥ ꯑꯁꯤ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯟꯈꯠꯂꯒ ꯍꯦꯟꯅ ꯑꯆꯧꯕ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯛꯄꯒꯤ ꯃꯁꯛ ꯑꯗꯨ ꯑꯣꯏꯅꯤ ꯍꯥꯏꯕꯁꯤ ꯊꯝꯖꯔꯒ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯕꯗ ꯈꯤꯇꯪ ꯁꯤꯌꯔ ꯇꯧꯃꯤꯟꯅꯕꯒꯤ ꯅꯨꯡꯉꯥꯏꯕꯗꯨ ꯐꯥꯎꯕꯤ ꯇꯥꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯑꯃꯁꯨꯡ ꯃꯊꯪꯗ ꯀꯩ ꯇꯧꯁꯤꯒꯦ ꯍꯥꯏꯕꯁꯤꯡ ꯑꯗꯨꯁꯨ ꯑꯃꯗꯤ ꯉꯁꯤꯒꯤ ꯁꯦꯝꯖꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤꯗꯁꯨ ꯑꯁꯣꯏꯕ ꯑꯔꯥꯟ ꯌꯥꯎꯕꯗꯨꯁꯨ ꯑꯗꯨꯝ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣꯗ
ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯍꯥꯏꯖꯔꯒ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯈꯨꯔꯨꯝꯖꯔꯤ